Lokaina Manipurda Changsilakpa Mitop Miansa Sing the Maramda Centerna Halhanbang Ngamdri Haina MMTU na Fongdokre ngasi Maitai Mitai Tribe Union na Thadro Iba Jeron Center Laingakna Myanmar amadi Bangladesh masa kaya abu Manipurdagi mitop oina laudana bot bengi khudong saba yenglaga thambiriba si haina su hangli Myanmar dagi thokliba lana sina Manipurda mitop changsilakliba miramdagi chenthorokliba kuki furup sing khunda laita sarakliba asi lisingani taratare tagina lisingani kunithoi fawbada kuki singi kul lisingani chorak na rom hengatli haina su report tawri asigumba mitop khandokpagi thabak asi kwaidagi maru oiba Tawdang ama lofam thoi haina su MMTU na makata na fongdorok lewaza masigi mafam da khoi mitop mian sa singna khoi Manipurda nongmagi ngangkhai lanjalaga chensalakliba asigi pendaba kholau kaya ama su MMTU gi maikei degju thambirali waza haiba wafam si matano jai kai motam thambioji akhoi Manipur gi mitop kandok tabai wari ji India government na magi will gi makha yam pole MMTU na ha so amana ha so Assam Rifle na 45,000 en ba mi changre mafam jana thami trek tawri na ha akhoi government ni khangde akhoi government khang ba khang da akhoi CSO so khangde moina ko na hajar ko ne moi gi diji na hajar ko ne ko so main daw na akhoi CSO mayam gi agenda se ama khatang oina chatpom change ko tongan ba CSO je ta so ko ama khatang oina chatpom change habdi akhoi uji mi ko khandok pai pot se either NRC to ba natraga population da 2026 ki population thi doise census thi doise da masida akhoi family tree yauna tawgadam neba sigi policy ma bajana akhoi sarkar da takpa yaba ama ta kanda either NRC bu tawre update tawre natraga population census thiba matamda family tree yauna thiraga madugi akhoi mari lain da mi sing do adu karai da kai da thamdino haiba potama policy ma di semam change aduga ngai akhoi sum akhoi mamal te UCM na su dum lawi JCLP na dum lawi ade atai PPCM na su lawi lawba ka na di akhoi kana raktre ai tare ko sarkar da keno se pressure se lai treba mi di sum hengalei khunna no sum tholei government gi will ma change ma se akhoi na tawon ge na akhoi na panam lawta su ma se akhoi na MMTU na ngang kan da mai tei khak gi vocal man ba the government of India su sikti kuishala ne na mo su am hai na sana re ai tare ko ade naga gi vocal tonga na lawi mai tei gi vocal moi tonga na lawi kuki gi vocal tonga lawi apun ma Manipur gi vocal oin lawge ba adu ne ai no se haijei do Congress party gi president nga ku matam da mana hairiba Manipur kai biaro haiba warep haigera BJP president na haigo matamda madugi warep tubu apunma Manipur gi naga kuki metei haiba potse government of India na thugai rabnina masi akhoi indigenous people gi khola hoina lowdoira natraga mase India government na tongan ba angle dagi group ahum mari thokna wari sanaraga Manipur je thugai na ba yam kanna honari sa sidai da lowdoira haiba si yam chawbo question neba same chamana na akhoi CSO singna haigo matam su Government of India na note tawrise okay MMTU adu di maitai tribe na hayak pani sidi adu naga okay naga na hayak pani kuki na hayak pani apun ma khola hoina lo ngamdre ba aduna masai gi punjin da do to an ba ma le ka na policy matter da koi loi yana na chapai tangai pa dom le yes main tam dai taga chari oza mayam na marek sumna khoi su thambi khre khoi Manipurda CSO sing yam lerga su point of view diam tawon punjalaga khongjang asi sangsan ba hai tuni oza yo thambi bisi